ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯥꯂꯦꯟ ꯑꯣꯏꯒꯦꯔꯥ ꯏꯪꯊꯝꯊꯥ ꯑꯣꯏꯒꯦꯔꯥ ꯏꯪꯒꯦꯔꯥ ꯁꯥꯒꯦꯔꯥ ꯅꯨꯡꯇꯤꯒꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯦ ꯀꯅꯥꯒꯤꯅꯣ? ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯣꯂꯦꯖꯀꯤ ꯀꯣꯆꯤꯡꯒꯤ ꯐꯤꯁ ꯊꯤꯅꯕ, ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯥꯛꯄꯗ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕꯤꯅꯕ, ꯅꯪꯅ ꯅꯃꯥꯟꯅꯕꯤ ꯄꯨꯟꯕ ꯀꯣꯏꯕ ꯉꯝꯅꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯁꯤꯅꯅꯦ, ꯏꯆꯥ ꯑꯁꯦ ꯃꯌꯥꯝꯗꯒꯤ ꯍꯟꯊꯕ ꯌꯥꯗꯦꯀꯣ, ꯏꯆꯥ ꯑꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯌꯥꯗꯦꯀꯣ, ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯑꯏꯪ ꯑꯁꯥ ꯈꯪꯗꯈꯩ, ꯑꯋꯥꯕ ꯀꯌꯥ ꯈꯪꯗꯈꯩ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯣ, ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯁꯦ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯇꯧꯕꯤꯃꯟ ꯈꯪꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯃꯤꯔꯥꯏꯕ ꯇꯧꯔꯣꯏꯁꯤ, ꯏꯃꯥ ꯕꯕꯥ ꯅꯨꯡꯁꯤꯁꯤ, ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ